तौजरीब अयु अंगनबसिदा अखोगी कटपीरप लापसिंसे असुकी मति हुजु सिंग याम रस होइना अखोई सुकै अदुना इनाव थिंगजम टिकेन क्यांगै खुरुम लेकाइदा चिन चावरबा इनाव सिना थिंगजम टिकेन लुपा लिसिंग यांखैगी मानि सेंटर अहमद लापीबा अखोई प्रिंट एंड मीडिया की चिनाव याम बनो यागनो चै असिसे अखोई नवेंबर की तांग या पावनी दुकान में पे मखाइदा सागा चाहिए क्या मैं खागे मसा के हज़ार खागे मसा ने खागे मुझे लाइव सुन सांगतिया याम नवाई जब हमना कोई ये मिट्टी पांगन सिंह आइता रहा और ना इस्लाम धर्म से तो मैं हम अम्मा लाख बिरगे तो नहीं तो बिरंबा या तो मौसम में हम लागा तो भी अन मरोई ना अन मैं हम जानेंगे जो कोई इना लाइनिंग जे चौखन ना बा होना पता उमंग लाजिक से मुझे मथुक ताई अजीब लाजिक से मुझे समझन मथुक ताई अदुगो लेरिबा उमंग लागी सम क्या हुई लेरिबा लागी कमिसिंग जे उमंग लागी मागी थाजनबा मा वेल्यू मयाम से होरिबा नहासिंग खंगनबा मियाम खंगनबा अदगी तोन उमंग लागी मगुन मयाम निदन को मियाम खंगनबा अदुगो लाइब्रेरी को मतिक चान थमकांदा आई असिंग धर्म की जिसिन हाइतारे को नैना बा वर्कशॉप को मयाम सेमिनार तौरकांदा कोई पाइप कल्चर मयाम से तोंगी मिरोल सिंगदा खाना याम मथुक ताई खुद मैं चौखलबा साउथ एशिया दा चाइना की ताउजन सिंगा जापान चिंजन कोरिया की लेरिबा ताई हम चौखल कान मो मालेम ngasi चौखल का जीवन हो तब तो मकोई मपा पुट हम ले शो लाइनिंग दो चौखल ना याम कना कोन ऑफ कंडीशन ने समाय तो न कोई मणिपुर की कोई पाइप को मेरा मसम याम जे असि वंशिल तो कौशल याव तो मिरोन सिंना मसी सेम को मतलब दाया तो मंगलाई से याम जो न खांगे मंगलाई से कोई मिटे यदि उन माइतर कोई दा मणिपुर दा मिटे सिंगर मसे दम गौरे आम मिटे सम नि थमन ले मंगलाई से पुल्ले तो मंगलाई से आई फजना थामन मन नों पाव पूर्णिमा मिटे पुल्ल कांदा कोई जना बिसिंग नैनबा कोई सोथारबसे कमाइ सखु नैनबा इसुमगी सेंगन नबी पांदमदा कोई ले साबा जमने तो मणिपुर मियामदसु नैना मंगलाई कन ऑर्गेनाइजरी याकी माने सेंगटबा माइ बेलु सिंग मियाम खंगनबा लाइब्रेरी को थंबा वर्कशॉप तौबा खांगै सादा सादी से मैम पुथो कांदा को कोई लाइनिंग जे मियामदा खंगनबा पुखा मतंदा चौखटबा शांति लेवल गा होने थाजबा खनोंदा याम तो जम कोई लाइसेंस खाना के दम परी क्या मुझे लाइसेंस अनि ने मना खागे हम मयांग अमबी पैसासी याम बदु कोई ने कच्चा के हारा जो लाइसेंस पंजाब यान हम शो साबिना ए आपको को माइ तो ले मियाम दा कमीशन पिरगा असिदगी कोई डोनेशन खरना जेना उदोक सबने तो लाइसेंस साबगी मते पैसा के फलोबा आवाप ले रोई पांगिना मयाम से लाइसेंस सोच ले हाबे जमा आई थमजे तो अपुन मना मयाम का खपसा साबदन हेना हमको लेने मखन जिदा तौबने तो बेसल को थाजन नहीं जे मणिपुर तोन तोन बक मंगलाई ले बिसिंग आई बिसंगत पा नो सागत पा माइ बिरु सिंग याम दा संग कम सिंग जे कोई तोमिना सी आई कोसी माइ थंग प्रेस्टेल होइना थौ जबा आइहा खागे मक कमिटी क्याम गे प्रेस्टेल होइना थौ बुजबनी आइगी मिंग संधाम गंधराज आइखोय क्याम गइबु कोनबिरी बा इखुम गंगासिबु कोनबिरी बा कोई अहलम लाई हकरतगी यामना लुमना लौजरीबा कोई उदो खागेमबा कोई मसाई बुंगो खागेमबा इबेंदो ताइबोंबी मपाई बुंगो मुंग्यामबा दुगा चाबोंबी इबेंदो अने उदो इबेंदो जिंसे असुकी मतिक कोई यामना फबा हाइतारे कोई कोनबिरी से अदुना मागी संगलेन जी मतम सुनब मोंग कोई सेंकटनब गिदमक्ता कोई ऑनरेबल एमएलए का कोई तानारकान कोई खुनगे लेवल तानाजरकान मसी खितक मतम सुनब मोंग सेंकटसी हाइदन कोई सेंकट हौजरे अयाम बलोसल की थाकता कोई मसाई बुंग खागे मुकी लाइ मसी कोई मसी स्टेज अंदर लेरे हौदिबा सही सिगी मेगी तांता ऑनरेबल एमएलए पुरे उयम तम सेंकट सरकरी अदन नोंग सिंग तादना क्यूरिंग की मतम लौबा साथना
ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯄꯥꯏꯅꯆꯤꯡꯕ ꯇꯧꯕ ꯃꯁꯤꯒꯤ ꯆꯍꯤ ꯆꯥꯝꯃ ꯑꯃ ꯆꯅꯤꯒꯤ ꯑꯩꯈꯣꯏ ꯚꯤꯖꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯦꯝꯒꯠꯆꯔꯛꯄꯅꯤ ꯂꯥꯏꯁꯪꯁꯤ ꯃꯊꯣꯜ 3 ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯌꯥꯝ ꯆꯥꯎꯕ ꯋꯥꯡꯕꯁꯦ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥ 4-5ꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯍꯣꯠꯅꯖꯕꯅꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯈꯨꯟꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯅꯤꯁꯤꯒꯤ ꯏꯕꯨꯙꯧ ꯑꯅꯤꯁꯤꯒꯤ ꯁꯪꯂꯦꯟ ꯁꯥꯕꯗ ꯁꯦꯟ ꯈꯔ ꯑꯣꯏꯗꯨ ꯍꯥꯞꯆꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯕ ꯂꯥꯏꯕꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯟ ꯍꯥꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯤꯡ ꯑꯗꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯑꯗꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯗꯨꯒ ꯌꯥꯝꯕꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯒꯤꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯟꯁ ꯑꯃ ꯑꯩꯈꯣꯏ ꯗꯣꯅꯔꯁꯤꯡꯒꯤ ꯂꯣꯟꯁ ꯑꯃ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯍꯤꯌꯥꯡꯒꯩꯒꯤ ꯑꯩꯈꯣꯏ 13ꯅꯤ ꯄꯥꯟꯕ ꯌꯥꯝ ꯐꯕ ꯄꯣꯔꯧ ꯐꯕ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃꯁꯤꯗ ꯑꯣꯅꯔꯕꯜ MLAꯅ ꯂꯨꯆꯤꯡꯗꯅ ꯗꯣꯅꯔꯁꯤꯡꯒ ꯍꯧꯗꯣꯛꯆꯔꯦ ꯂꯣꯟꯁ ꯇꯧꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯕꯨꯙꯧ ꯃꯆꯥꯏꯕꯨꯡꯒꯤ ꯂꯥꯏꯈꯣꯜꯗ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤꯗ ꯍꯧꯖꯤꯛ ꯃꯤ 100ꯒꯤ ꯃꯊꯛꯇ ꯗꯣꯅꯔ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯈ ꯇꯧꯔꯛꯄ ꯌꯥꯎꯏ 50,000 ꯌꯥꯎꯏ 10,000 ꯌꯥꯎꯏ 10,000 ꯌꯥꯎꯏ 5,000 ꯌꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥꯒꯤꯁꯨ ꯌꯥꯝ ꯋꯥꯅꯕ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯙꯧ ꯈꯥꯒꯤꯒꯨꯝꯕ ꯃꯆꯥꯏꯕꯨꯡ ꯃꯄꯥꯏꯕꯨꯡ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝꯕꯒꯤ ꯋꯥꯡꯃꯗ ꯂꯥꯛꯄꯤꯔꯤꯕ ꯗꯣꯅꯔꯁꯤꯡ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯑꯗꯨꯒ ꯀꯌꯥꯝꯕꯗꯒꯤ ꯂꯩꯔꯤꯕ ꯑꯗꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡꯒꯤ ꯑꯣꯏꯅꯁꯨ ꯀꯌꯥꯝꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯂꯩꯀꯥꯏ ꯇꯔꯨꯛꯇ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯒꯤ ꯑꯣꯏꯅꯁꯨ ꯂꯨꯄꯥ 500 ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯏ ꯑꯅꯤꯒꯤ ꯃꯊꯪ ꯃꯄꯥꯒꯤ ꯁꯥꯕꯗ 500 ꯑꯃ ꯂꯤꯁꯤꯡꯁꯤ ꯑꯃꯨꯛꯇ ꯂꯧꯗꯕ 500 ꯈꯥꯏꯔꯒ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏ ꯈꯟꯅꯖꯔꯀꯥꯟꯗ ꯄꯨꯂꯞꯁꯦ ꯉꯁꯤ ꯍꯧꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯄꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯈꯥꯒꯦꯝꯕ ꯑꯗꯨꯒ ꯍꯨꯡꯌꯥꯡꯉꯝꯕ ꯑꯅꯤꯁꯤ ꯆꯍꯤ ꯀꯪꯂꯥꯗ ꯆꯍꯤ 55 ꯈꯥꯒꯦꯝꯕꯅ ꯑꯗꯨꯒ ꯍꯨꯡꯌꯥꯝꯕꯅ ꯆꯍꯤ 35 ꯄꯨꯟꯅ 90 ꯌꯔꯁꯁꯦ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯒꯣꯜꯗꯟ ꯑꯦꯖ ꯑꯃ ꯁꯦꯝꯒꯠꯂꯝꯕ ꯑꯗꯨꯒꯨꯝꯕ ꯃꯔꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝ ꯊꯤꯕꯗ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯁꯨꯃꯥꯏꯅ ꯊꯤꯔꯛꯄꯗ ꯍꯥꯏꯔꯤꯕ ꯈꯨꯕꯝꯁꯦ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏ ꯊꯤꯅꯔꯛꯈꯤꯅꯤ ꯃꯁꯤꯒꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯁꯦꯝꯒꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯅ ꯑꯩꯈꯣꯏ ꯈꯥꯒꯦꯝꯕ ꯀꯃꯤꯇꯤꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯕꯤꯕꯅꯤ ꯑꯗꯨꯒ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯨ ꯑꯣꯏꯕꯤꯕꯅꯤ ꯑꯗꯨ ꯄꯨꯟꯅ ꯈꯟꯅꯖꯔꯀꯥꯟꯗ ꯉꯁꯤꯒꯤꯁꯦ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯑꯗꯨ ꯗꯣꯅꯔꯁꯤꯡꯕꯨ ꯈꯥꯒꯦꯝꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ